Tronglaobi thodok adu lengak asi semhaningdaba irang sagatningba kharana chathaba oiramgani haibase lengak asigi achetpa thajabane makhoi sing adu janfam leite soidana phagani haina chief minister Yumnam Khemchand phongdokre wafam ase langthabal esigi manungda paikhatpa lupa crore kunmari ga lakh 38 romge oigadaba tongan project manga sangaduna miyamda khusinabagi thorondu mahakna phongdokhibane project sing adu sangabagi ngasi taurem lekai community hall da pangthokhiba mapung oiba thoram aduda Chief Minister Yumnam Khemchand hai lamdam asida president rule ge lengak lokthoknaga miyamgi mihutna luchingba lengak ama lingnaba miyamgi akanba kholau kaya lakraba matungda state asida miyamgi mihutna luchingba anawba lengak asi lakibane anawba lengak asida mahakna chief minister oigani haina khalluba leite party gi makok thongba singna mahak masada chief minister oinaba thawai sinarakpada mahakna pumnamak thengnaba tabani khanduna thawai adu lokibane anawba lengak asi tha aniga numit kharani khaktangai de anawba lengak asina punna tanaduna lamdam asida khundaminari ba kanglo furup kuntraga taruk ase punna nungsi charana hingminnana ba khonaduna changsilakhibane amato oiba haiba asina mang thaduna Jiribam district ta anirak chatuna nakal anigi marakta nungsi chanaba purakna ba khonakibane mahaki Jiribam khongchat aduda nakal animakki miyoi sing mayumda hanjinduna chaklen ama punna chaminaduna tangdu leitana leibagi phibamda lehaukibane adubu mahakna Jiribamdagi halakpaga nonganbada Tronglaobi yamna thamoi kainingai oiba thodok adu thokibane thodok adu yamna thamoi shokpa amani haina mahangna phongdokhe mahangna makhatana hai Tronglaobi thodok adu irang sagatningba amade lengak semhaningdaba kanglup kharana soidana chatharangani haibase lengak ki achetpa thajabane thodok adu da chenariba sing soidana phagane janfam su leite nungsinaba horakpa wari sanaba horakpa matam aduda adugumba thodok ama thokhaliba ase Manipuri irang pamba irang leiraga sel taningba kangluf amana chathaba oiramgani haibase mahaki achetpa thajabane tangdu leitaba leitana chakotpagi lambida khong thangsinba ngamroi haibase aikoina kawduba fai miyamna lengakta pendabage khongjang changsinbani haibase khangi adubu khongjang changsinbada hingsagi pambai yariba makai sizinabi kano lamdam asida tangdu leitaba puraknaba honabada Kawan naurem lekai gi miyamna mateng pangbiyu haina mahangna makha takhe Siri dari halakpa numit hek nongan da or male Tronglaobi da bom pokai na pikrawa nga sa ani legidaba koi sarkar semaning daba kanglup khara nataga sarkar semaning daba irang pamba kanglup khara soidana tawgani haibasi sarkar ya se bathajabani soidana sufagani janmam su leite aidi nungsinaba horakpa wari sanaba horakpa pertuda adugumba irang do tholisi Manipur da irang pamba irang lerga sen taningba irang lerga da bakoi nungaiba adugumba kanglup ama oiramgani haiba dumadi ai thamoi ya se bathajabani sakhatpa lamdam ama oirakna honabada Santi porakpa natana aidi option leite na ai thajabani samsamna thokriba nuai taba kotuna adu ai sama ai manta chatlakanda angang sing amadi mama sokpa ai hospital chala yenjai aduki matik thamoi sungnai ko sunuaite sak saba ba yade mayamna nuai taba dumaina koi shasan tawjire ko sab manana nuai taba phau yai bisbai thamjage ngasigi thoram aduda Chief Minister Yumnam Khemchand Deputy Chief Minister Losi Dikho amade Langthabal ACG MLA Karyam Shamna mathangchina chief guest of honor amade president oina saruyakhe Chief Minister gi ngasigi khongchat aduda Chief Minister Yumnam Khemchand Karam water supply scheme Hauraibi water supply scheme Lilong Chajing Tapokpe water supply scheme Naren Konjen Mayai Lekai gi community hall amade Naurem Lekai community hall sangaduna miyamda khusinakhe Apaba tabak taurupada pungin thawatse laipaki lande hujik horen hekta loi hiroi maram mayam ama lai adubu solution taunanaba sarkar pairiba honorable chief minister deputy cm dei matam khara lerga cabinet su expand taurukpa yai adui matungda lai pullaga lairiba akoi mayam se praja elected representative punna honaminarga Manipur gi apunba saktam ngakpaga loinana Santi laina hingba lamdam ama oinana bo honabase akoi khudingmaki mangda targa leiba ithaune haidana akoi khudingmak khanba darkar lai hujikti election matam warpanina whole thing politicalize ore ranti gi mieng da pusal lai
ngang ba po ngang na ngang na re aduna di ako'y santi laiba ngamoy